mayam bu khurumzari impact tibigi manu hutna miyeng tabriba punam pu aham taram oksari loine loine na hauji hauji Imphal Municipal Corporation da thabak toriba khogi amot kai sengdokpa akhoi farm haigadra sumba NGO khara akhoi hairiba fattaba amot kai singsi hundokhum leitabana manam oidra chakibana ni humni marini mangan muksida akhoi Imphal da maruena Imphal me da leiba amot akai amasung Imphal gi lekai da leiba kai singsi akhoi hundokhum leitabadagi khom da bigi asoba samasya ama leiba singi matangda akhoi Khanane na bigi tama akhoi ani sub studio da ingsin do lebsa ahmu mukta da aigi extreme right da lebsi chairperson public health and sanitary Imphal Municipal Corporation Ais Newton Chandrani Newton Amada Taram Oksari amsung thakat fotoksari aduga aigi hek right da lesna all Manipur working journalists union gi president akhoi wangkhamsa samjaini tamu su taram oksari ahmu mukta da ina Ais Newton Chandra chairperson public health and sanitary IMC di khajani si kari maram dagi no akhoi hojiksi maruina akhoi 21st century gi matam yaure aduga Imphal se yamna sauba source unta yamna pikpa sor mani tasingna magi in terms of area wise kai yengoga di city hai bog yadri balam dam amani adu mas akhoi amot akai gi thambam ga lektabu ki phimum khak lai se tasingna masi plan to war pagi ran ta IMC asoiba government ki asoiba masi matang na Imphal Municipal Corporation gi mai kai digi aina hangasani mofam di masi dumping site later si maruina yam ngalinge matam dari dumping site later bi awa problem le rami du Imphal Municipal Corporation na haija bagal na huji leba ki mapi power bi honorable minister na kan hona biduna lamdeng da akoi permanent dumping site ma semba complete loslagle tender phau tawbo loi khre aduna athu matam dari huji phatauti hondok pagi problem le ba si Imphal city ki le ba si soidam ki solve tawgani haina khanjai adugadi khoi gi hataki sahi loram dais da dumping site se permanent dumping site se loisilgani haire adudi adu yodri fawdadi kari problem tawrugana karamba system na tawga khoi gi hariba khoi gi amot akai singsi problem se solve tawgani hoji Imphal Municipal Corporation na matam gi temporary dumping site akhoi arrange tawjari akhoi honorable chairperson akhoi gi sar nimai amadi akhoi executive officer yam energetic officer ne ngoi kana hona biduna akhoi jaga da akhoi honorable councillor sing yam thawa yaw councillor sing mai magi jaga hang sing space puthokuna lekai leiba local club amadi imai bel sing ga yana dana akhoi gi jaga gi akhoi hondokna ba haidokna laksari akhoi masi maroina akhoi hoji akhoi mamang da dumping site khara yagi da ju maroina akhoi nongju haibadi da temporary dumping site yada basi maroina nongju pantha oi kin leiba koina so sing saw thokibadina gari sambai problem leikiba aduna su maroina ne aduga akhoi Imphal Municipal Corporation na angamba akhoi yam kana hona duna yam akhoi hona ba yaba akhoi level la hona jaduna akhoi huji akhoi huge amount ma akhoi in terms of crore haibadi akhoi 2011 akhoi bot kazar pani siba wi tam da akhoi Imphal Municipal Corporation site lupa crore ma na thadaduna akhoi temporary dumping site se akhoi jaga akhoi heduna hona jari huji akhoi khurai gi akhoi polo club ki jaga da akhoi hidok jari badi aduna masida thenari ba awa basi akhoi Imphal Municipal Corporation na thenari ba awa basi akhoi khakta gi parja gi adubu akhoi gi Imphal Municipal Corporation gi site gi di parjana akhoi da pibirakpa sajok parjana akhoi da thambirakpa suggestion na maruina huji phawada akhoi na warabsu wana akhoi na temporary dumping site huji chalai da bataraga su matam khari matung da akhoi solve tarogani aduna huji makse akhoi na parja gi sajok na akhoi na parjana piba mateng na akhoi jaga da akhoi Imphal Municipal Corporation na haidok pangam jabani haiba wafam jo thamjari tamo tang sa akhoi temporary dumping site si mayam kha akhoi hana langon lambi des koi siza tab lambi gi site tam khra madu su manam nam thi chathok chasin gi health hazard public ki health yam sauna kaim la adagi sangai pata akhoi gi dumping site matam khra oiba hoji su oibra adu su mayam gi akhoi gi local si complaint mayam khla lai admai to dana prom palum gi sida akhoi gi yam asoba akhoi gi ground ma le du su magi surrounding area sida mang asagi health hazard ki question si yam chaun lak purina mase in future da akhoi gi IMC gi akhoi gi authorities sing na paikal kum tam da mase akhoi gi isolated oiba akhoi gi laikai ga thangna da bom pham da to bura di hena faroidra tam masi akhoi sarjana haijam chume IMCC akhoi yam active oina thabuk to huningba adu masi aina so akhoi so so pai ai jum khanja phawde akhoi gi government na so akhoi gi IMCC akhoi gi kai na meng changbi da maming de oina thamoina tawi adura IMC na magi tawum thoba thabuk si mating lena tawna hona ba matam da he haibde magi thagi tolo phaw pi daba adai la akhoi yam toine strike tawba adik ta sina akhoi gi sengdokpa khothokpa haiba si akhoi gi men power ta leire haibse adi hojik matam jeri yam chakola ba akhoi train gi chukni akhoi na magi akhoi gi equipment se mata ngol kai sing ba koru mayam sing equipment sing si yaw na mathau tai adra masi matam ko sana ba equipment sing akhoi gi masi si akhoi gi gram manager so masi IMC si da akhoi leita ba leite na kale
ꯃꯁꯤꯅꯁꯨ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗꯕ ꯑꯗꯒꯤ ꯇꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯖꯟꯗ ꯇꯥꯛꯄꯤꯔꯤꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯒꯚꯔꯟꯃꯦꯟ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯗꯝꯄꯤꯡ ꯁꯥꯏꯠ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯃꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯅꯤꯇꯔꯤ ꯔꯦꯇꯤꯜ ꯂꯩꯕꯁꯤ ꯀꯝꯄꯜꯁꯔꯤ ꯁꯣꯏꯗ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯦ ꯀꯥꯏꯗ ꯗꯝꯄꯤꯡ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯊꯤꯕ ꯇꯥꯕꯅꯤ ꯊꯤꯕ ꯑꯗꯒꯤ ꯁꯤ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏꯗꯤ ꯀꯗꯥꯏꯗ ꯃꯁꯤ ꯁꯨꯏꯇꯦꯕꯜ ꯑꯣꯏꯕ ꯃꯐꯝ ꯑꯣꯏꯒꯗꯒꯦ ꯍꯥꯏꯅ ꯑꯃꯣꯠꯄ ꯍꯨꯟꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯍꯨꯟꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯕ ꯉꯁꯥꯏ ꯇꯥꯛꯄꯤꯔꯤꯗꯨꯅꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯖꯥꯔꯠ ꯑꯣꯏꯕ ꯃꯌꯥꯝ ꯀꯔꯤꯃ ꯊꯣꯛꯇꯣꯔꯤꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝ ꯑꯃ ꯇꯧꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯅꯗꯤ ꯃꯁꯤ ꯒꯚꯔꯟꯃꯦꯟꯅ ꯍꯤꯔꯝ ꯁꯣꯝꯗꯗꯤ ꯈꯤꯇꯪ ꯑꯩ ꯈꯔ ꯊꯤꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯣꯏꯅ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯗꯣꯛꯄꯁꯤꯗ ꯋꯥꯊꯣꯛꯁꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯆꯪꯍꯟꯗ꯭ꯔꯦ ꯊꯤꯡꯖꯤꯜꯂꯦ ꯈꯣꯠꯆꯤꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇ ꯅꯠꯇꯕꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯌꯥꯕ ꯑꯗꯨꯅ ꯃꯁꯤ ꯄꯥꯁ ꯇꯥꯏꯝꯗ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗꯁꯨ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯝꯄꯤꯡ ꯁꯥꯏꯠ ꯑꯦꯔꯤꯌꯥ ꯑꯃ ꯈꯟꯕꯤꯔꯀꯥꯟꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯏꯕꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯨꯡꯒꯪꯁꯤꯒꯁꯨ ꯌꯥꯝ ꯅꯛꯅꯗꯕ ꯁꯣꯛꯂꯣꯏꯗꯧꯕ ꯑꯗꯨꯒꯨꯝꯕ ꯍꯦꯜꯊ ꯍꯖꯥꯔꯠ ꯑꯣꯏꯗꯕ ꯃꯐꯝ ꯑꯃꯁꯨ ꯃꯁꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯛꯄꯤꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯝꯄꯤꯡ ꯑꯦꯔꯤꯌꯥꯁꯤ ꯀꯨꯏꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯁꯦꯝꯒꯠꯂꯛꯏꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯄꯨꯡ ꯐꯥꯕ ꯗꯝꯄꯤꯡ ꯑꯦꯔꯤꯌꯥ ꯑꯃ ꯑꯣꯏꯅ ꯑꯣꯏꯍꯟꯗꯕꯁꯦ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯌꯦ ꯍꯥꯏꯕꯁꯤꯗ ꯑꯩ ꯃꯁꯤꯃꯗꯤ ꯃꯇꯥꯡꯁꯤ ꯂꯥꯛꯆꯒꯦ ꯃꯣꯜꯋꯥꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨꯒꯤ ꯔꯟꯖꯤꯠꯅ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯃꯗꯨꯗ ꯆꯠꯆꯔꯨꯏ ꯁꯤꯂꯣꯡꯒꯤ ꯃꯜꯋꯥ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯠ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯀꯤꯁꯤ ꯅꯤꯡꯊꯤꯖꯅ ꯑꯩꯈꯣꯏꯒꯤ ꯋꯦꯁ ꯈꯨꯗꯤꯡꯃꯛꯁꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯃꯁꯤ ꯍꯥꯔ ꯑꯣꯟꯊꯣꯛꯄ ꯑꯗꯒꯤ ꯔꯤꯁꯥꯏꯀꯜ ꯇꯧꯕ ꯌꯥꯕꯈꯩꯅ ꯑꯃꯨꯛ ꯔꯤꯁꯥꯏꯀꯜ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯩꯁꯥꯁꯨ ꯌꯥꯝ ꯇꯥꯜꯂꯒ ꯁꯤꯂꯣꯡ ꯍꯥꯏꯕ ꯁꯣꯍꯔꯁꯤ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯈꯤ ꯇꯧꯕꯇꯕꯨ ꯃꯇꯝꯗꯨꯗ ꯆꯠꯈꯤꯕꯅꯤ ꯉꯁꯤꯗꯤ ꯆꯍꯤ 3 ꯑꯃꯁꯨ ꯍꯦꯟꯖꯜꯂꯛꯑꯦ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯑꯦꯔꯥꯎꯟ ꯆꯍꯤ 4 ꯃꯇꯝꯗꯨꯗ ꯂꯝꯗꯦꯡꯗ ꯁꯥꯕꯒꯤ ꯋꯥꯐꯝꯁꯤ ꯑꯗꯨꯝ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔꯁꯤꯗ ꯊꯝꯈꯤꯕ ꯃꯥꯒꯤ ꯀꯃꯤꯠꯃꯦꯟ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯄꯤरिꯌꯠꯁꯦ ꯉꯥꯛꯇꯕꯁꯤꯅ ꯑꯆꯧꯕ ꯀꯩꯅꯣꯝ ꯑꯣꯏꯔꯦ ꯃꯁꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯁꯤ ꯍꯥꯟꯅ ꯇꯛꯁꯟꯕꯤꯕꯒ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯟꯗꯛꯇ ꯇꯛꯁꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯇꯛꯁꯟꯖꯩ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯁꯔꯀꯥꯔꯁꯨ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯃꯔꯥꯡ ꯀꯥꯏꯅ ꯀꯨꯡꯕꯅ ꯁꯝꯅ ꯍꯥꯏꯔꯕ ꯃꯃꯥꯡꯗ ꯂꯝꯗꯦꯡꯁꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯍꯨꯠꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯒꯤꯠ ꯀꯨꯃꯥꯔ ꯍꯣꯏ ꯑꯗꯒꯤ ꯃꯇꯝꯗꯨꯒꯤ ꯄꯥꯏꯔꯝꯕ ꯇꯥꯃꯣ ꯁꯨꯟꯗꯔꯂꯥꯜ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯥꯔꯗꯤꯅꯦꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯇꯧꯖꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯁꯥꯕꯗꯤ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯒꯗꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯇꯝꯁꯦ ꯕꯟ ꯕ꯭ꯂꯣꯀꯦꯠꯅ ꯃꯔꯥꯡ ꯀꯥꯏꯕ ꯑꯁꯣꯝꯗꯒꯤ ꯁꯨꯔꯤꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯑꯁꯣꯝ ꯃꯄꯥꯟ ꯂꯝꯗꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯃꯗꯨꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕ꯭ꯔꯁꯨ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯇꯦꯟꯗꯔ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯩꯈꯣꯏ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯒꯤ ꯁꯪꯒꯥꯏꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯌꯥꯔ ꯄꯔꯁꯟ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯀꯥꯎꯟꯁꯤꯂꯔ ꯈꯔ ꯑꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯨꯠ ꯄꯤ ꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤ ꯗꯤ ꯑꯗꯒꯤ ꯃꯣꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯒꯤ ꯑꯣꯐꯤꯁꯦꯜꯁꯤꯡ ꯃꯌꯥꯝ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯗꯨꯗ ꯇꯦꯟꯗꯔꯒꯤ ꯇꯧꯕꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗꯨꯗ ꯇꯦꯟꯗꯔꯒꯤ ꯃꯤ ꯑꯃꯈꯛ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨ ꯇꯥꯛꯄꯤꯕ ꯃꯇꯝꯗ ꯌꯥꯝ ꯍꯦꯟꯅ ꯇꯦꯟꯗꯔ 3ꯃꯨꯛ ꯊꯥꯔꯛꯄꯗꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤꯗ ꯀꯤꯗꯅ ꯇꯦꯟꯗꯔ ꯑꯃꯗꯒꯨꯝꯕꯗꯒꯤ ꯂꯥꯛꯇꯕꯗꯒꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯃꯁꯤ ꯍꯦꯟꯅ ꯊꯕꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯏꯗꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯇ ꯉꯥꯛꯇ ꯇꯥꯏꯅꯕꯁꯨ ꯌꯥꯗꯕ ꯃꯔꯝꯗꯤ ꯁꯔꯀꯥꯔꯒꯤꯁꯤ ꯇꯧꯕ ꯌꯥꯕ ꯇꯧꯔꯤꯑꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯀꯨꯡꯕ ꯏꯔꯥꯡ ꯀꯨꯡꯕꯅꯤꯅ ꯃꯗꯣꯝꯗꯁꯨ ꯊꯕꯛꯇ ꯈꯤꯇꯪ ꯈꯨꯗꯣꯡꯊꯥꯕ ꯆꯍꯤꯗ ꯂꯣꯏꯒꯗꯕꯗꯨ ꯆꯍꯤ 1.5-2 ꯆꯪꯕꯒꯤ ꯃꯗꯨꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃ ꯂꯩꯕꯅꯁꯨ ꯑꯩ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯁꯥꯏꯠꯇꯒꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ IMCC ꯍꯧꯖꯤꯛ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯜꯂꯦ ꯍꯣꯏ ꯃꯃꯥꯡ ꯑꯩꯈꯣꯏ 2014ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯒꯤ ꯑꯣꯟꯈ꯭ꯔꯦꯕ ꯄꯥꯎ ꯇꯥꯖꯔꯦ ꯍꯣꯏ ꯑꯗꯨꯅꯗꯤ ꯃꯇꯝꯗ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯂꯩꯔꯝꯕꯗꯨꯗꯒꯤ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯟꯕꯁꯤꯅ ꯃꯥꯒꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯁꯛꯇꯤ ꯄꯥꯋꯔ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯦꯟ ꯊꯨꯝꯒꯤꯅꯤ ꯈꯪꯗꯦ ꯃꯥꯒꯤ ꯋꯥꯛꯇꯅꯤ ꯈꯪꯗꯦ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯃꯌꯥꯝ ꯑꯃ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯤꯔꯝꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯋꯤꯗꯤꯟ ꯗ ꯂꯥꯁ 1.5 ꯌꯔꯁꯀꯤ ꯃꯅꯨꯡꯗ IMC ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯜꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯗꯦꯕꯂꯞꯃꯦꯟꯁꯦ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯀꯔꯤꯅꯦꯅ ꯂꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯁꯤꯗ ꯑꯅꯧꯕ ꯆꯍꯤꯁꯤꯗ 2028 ꯑꯣꯛꯇꯣꯕꯔ 2011ꯗ ꯁꯔꯀꯥꯔ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯑꯒ ꯑꯗꯨꯒ 2 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2014ꯗ ꯑꯩꯈꯣꯏ ꯄꯨꯔꯥ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯀꯣꯔꯄꯣꯔꯦꯁꯟ ꯐꯨꯜ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯜꯂꯦ ꯑꯣꯟꯕ ꯇꯥꯔꯕ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯦꯛ ꯁꯦꯝꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕꯁꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯑꯦꯛ 1994ꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯅꯤꯡꯖꯅꯤꯡꯕꯗꯤ ꯁꯔꯀꯥꯔꯅꯗꯤ ꯑꯩꯈꯣꯏ ꯇꯧꯕꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯇꯧꯍꯟꯖꯅꯤꯡꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯇꯥꯃꯣ ꯁꯝꯖꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯟꯖꯨꯝꯒꯤ ꯄꯔꯁꯦꯟ ꯇꯥꯛꯄꯤꯕꯗꯣ ꯑꯩꯈꯣꯏꯗ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯗ ꯍꯦꯟꯅ ꯑꯩꯈꯣꯏ ꯋꯥꯠꯂꯤꯁꯤ ꯃꯔꯨꯑꯣꯏꯅ ꯏꯀ꯭ꯋꯤꯞꯃꯦꯟ ꯋꯥꯠꯄ
ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯦꯆꯤꯅꯔꯤ ꯃꯌꯥꯝ ꯋꯥꯠꯂꯛꯑꯕꯅꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯃꯥꯌꯣꯛꯅꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯂꯩꯕ JCB ꯑꯍꯨꯝꯅꯤ JCB ꯑꯃꯗꯤ ꯌꯥꯗ꯭ꯔꯦ JCB ꯑꯅꯤ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯩꯁꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯑꯩꯈꯣꯏ ꯍꯦꯛ ꯀꯥꯖꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯒꯗꯕ ꯄꯩꯁꯥꯕꯨ ꯇꯧꯗꯕ ꯑꯩꯈꯣꯏ JCB ꯑꯃ ꯂꯩꯁꯦ JCB ꯑꯃ ꯂꯩꯖꯗꯅ ꯍꯧꯖꯤꯛ ꯃꯗꯨꯅ ꯆꯂꯥꯏꯖꯔꯤꯕꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯇꯦꯝꯄꯣꯔꯔꯤ ꯗꯝꯄꯤꯡ ꯁꯥꯏꯠꯁ JCB ꯑꯅꯤꯗꯤ ꯆꯪꯗꯕ ꯌꯥꯗꯦ ꯑꯃꯗꯤ ꯑꯃꯅ ꯇꯧꯊꯣꯛꯑꯅꯤ ꯑꯃꯅ ꯂꯩꯕꯥꯛ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯑꯗꯨꯒ ꯍꯤꯗꯥꯛ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯏꯟꯁꯦꯛꯇꯤꯁꯥꯏꯠꯀ ꯀꯥꯞꯇꯅ ꯌꯥꯝ ꯀꯟꯅꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤꯕꯅꯦꯕ ꯑꯗꯨ ꯄ꯭ꯔꯖꯥꯒꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯤ ꯍꯧꯖꯤꯛ ꯄꯥꯔꯃꯤꯅꯦꯟ ꯗꯝꯄꯤꯡ ꯁꯥꯏꯠꯁꯦ ꯂꯩꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯅꯁꯨ ꯑꯆꯧꯕ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯑꯃ ꯑꯩꯈꯣꯏꯅ ꯊꯥꯗꯖꯔꯤꯕꯅꯤꯅ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯨ ꯈꯟꯕꯤꯔꯝꯒꯅꯤ ꯃꯗꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤ ꯃꯥꯒꯤ ꯃꯇꯝꯗ 2007ꯗꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖ ꯇꯧꯗꯅ NGO ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯇꯅ ꯍꯧꯖꯤꯛ PP ꯃꯣꯗꯦꯜ ꯂꯥꯛꯇꯅ ꯍꯧꯖꯤꯛ ꯁꯣꯂꯤꯠ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯁꯤ ꯏꯝꯐꯥꯜ ꯁꯤꯇꯤꯕꯨ ꯖꯤꯔꯣ ꯒꯥꯔꯕꯦꯖ ꯊꯝꯒꯅꯤꯒ ꯇꯧꯕꯤꯕꯁꯤ ꯃꯥꯒꯤ ꯍꯥꯡꯇꯛꯇꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯦꯡꯛꯁ ꯇꯧꯖꯩ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯕꯨ ꯏꯅꯣꯠ ꯍꯥꯞꯄꯤꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯆꯤꯅꯔꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯍꯥꯞꯆꯤꯟꯕꯤꯕ ꯂꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯝꯄ꯭ꯂꯣꯌꯤꯁ 230ꯒꯨꯝꯕꯗ ꯂꯩꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯔꯤꯒꯨꯂꯔ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯦꯛ ꯁ꯭ꯋꯤꯄꯔꯁꯤꯡ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ 110ꯃꯨꯛꯇꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯅꯗꯤ ꯑꯩꯈꯣꯏꯗ ꯀꯣꯟꯅꯗꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯁꯤꯇꯤꯁꯤ ꯌꯥꯝ ꯆꯥꯎꯔꯦꯅ ꯑꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯍꯨꯠꯀꯤ ꯇꯥꯃꯣ ꯒꯤꯠ ꯀꯨꯃꯥꯔ ꯍꯣꯏꯅ ꯁꯤꯟꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯒꯥꯗꯤ ꯏꯌꯥꯔꯄꯣꯔꯠ ꯖꯒꯥ ꯍꯥꯏꯔꯦ NGOꯅ ꯁꯤꯠꯄꯤꯗꯅ ꯁꯤꯠꯄꯤꯗꯅꯕ ꯌꯥꯝ ꯀꯟꯅ ꯇꯧꯕꯤꯔꯦꯕ ꯑꯗꯣ ꯀꯟꯅ ꯍꯣꯠꯅꯖꯩ ꯃꯍꯨꯠꯀ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜꯒ ꯇꯥꯏꯞ ꯇꯧ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯖꯔꯤꯕ ꯑꯗꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯏꯚꯤꯅꯤꯡ ꯁꯤꯞ ꯃꯣꯔꯅꯤꯡ ꯁꯤꯞꯀ ꯂꯩꯔꯒꯗꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯗ ꯂꯩꯇꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯋꯥꯠꯂꯤꯕꯁꯤ ꯃꯦꯆꯤꯅꯔꯤ ꯋꯥꯠꯂꯤ ꯃꯦꯟ ꯄꯥꯋꯔ ꯋꯥꯠꯂꯤ ꯑꯗꯣ ꯁꯔꯀꯥꯔꯁꯤꯅ ꯉꯁꯥꯏꯒꯤ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯜꯂꯒꯗꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯧ ꯗ꯭ꯌꯨꯇꯤꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯥꯝꯅ ꯀ꯭ꯂꯤꯟꯂꯤꯅꯦꯁ ꯑꯣꯏꯕ ꯏꯝꯐꯥꯜ ꯁꯤꯇꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯃꯆꯥꯛ ꯃꯊꯨꯝ ꯄꯤꯗꯕꯤꯗ ꯀꯣꯔꯄꯣꯔꯦꯁꯟ ꯍꯦꯛꯇ ꯍꯣꯂꯣ ꯑꯣꯏꯅ ꯄꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏ ꯃꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯥꯏꯕꯗꯤ ꯆꯍꯤ 10-15 ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯕꯣꯔꯗ ꯍꯥꯏꯅ ꯈꯪꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯝ ꯑꯃ ꯀꯥꯔꯝꯃꯦ ꯃꯥꯝ ꯕꯤꯔꯝꯅꯤꯅ ꯑꯩꯈꯣꯏ ꯊꯥꯏꯃꯟ ꯊꯤꯡꯉꯦꯜ ꯂꯩꯀꯥꯏꯗꯒꯤ ꯃꯥꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯆꯤꯟꯇꯥꯃꯅꯤ ꯄꯥꯅꯤꯒꯤ ꯍꯦꯟꯅ ꯀꯥꯔꯤ ꯃꯇꯝꯗ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯟꯅ ꯃꯨꯞꯃꯦꯟꯁꯤ ꯇꯧꯔꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕ ꯇꯥꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯝꯗ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯜꯂꯦ ꯑꯗꯣ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯟꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯆꯪꯖꯕꯒꯤ ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯑꯦꯛ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨ ꯑꯦꯃꯦꯟ ꯇꯧꯅꯕꯗ ꯑꯩꯈꯣꯏꯗ ꯑꯆꯧꯕ ꯀꯩꯅꯣꯝꯃ ꯆꯪꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩ ꯈꯟꯖꯕꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯏꯗꯅ ꯑꯑꯣꯟꯕꯗꯤ ꯄꯨꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯝꯕꯜ ꯑꯄꯤꯜꯗꯤ ꯍꯧꯖꯤꯛ ꯄꯥꯏꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯍꯦꯟꯅ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯕꯨ ꯍꯦꯟꯅ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯍꯦꯟꯅ ꯇꯧꯕꯤꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯕꯤꯕ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯔꯀꯥꯔꯅꯁꯨ ꯐꯅ ꯍꯣꯠꯅꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯁꯔꯀꯥꯔꯗ ꯄꯇꯥꯏ ꯇꯥꯏꯅꯕꯁꯨ ꯑꯩꯗꯤ ꯃꯗꯨ ꯌꯥꯗꯕ꯭ꯔꯅ ꯈꯜꯂꯤ ꯑꯗꯣ ꯉꯁꯥꯏ ꯍꯣꯠꯅꯔꯒꯗꯤ ꯉꯁꯥꯏ ꯏꯀ꯭ꯋꯤꯞꯃꯦꯟ ꯋꯥꯠꯄꯁꯤ ꯋꯥꯠꯐꯝ ꯊꯣꯛꯄ꯭ꯔꯥ ꯑꯗꯨ ꯅꯠꯇꯦ ꯏꯀ꯭ꯋꯤꯞꯃꯦꯟ ꯋꯥꯠꯄꯁꯤ ꯋꯥꯠꯐꯝꯕꯨꯗꯤ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯄꯤꯌꯣꯗ ꯍꯥꯏꯈꯤꯕ ꯂꯩꯌꯦꯕ ꯑꯗꯣ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯀꯟꯚꯤꯟꯁ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯄꯤꯕꯤꯔꯛꯀꯅꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯅ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯅ ꯍꯥꯏꯖꯕ ꯊꯕꯛꯇ ꯍꯧꯖꯤꯛꯐꯥꯎꯕ ꯊꯣꯏꯅ ꯇꯧꯕꯤꯗꯕꯗꯤ ꯌꯥꯎꯗꯕ꯭ꯔꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯥ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄ꯭ꯔꯣꯄꯔꯇꯤ ꯇꯦꯛꯁꯀ ꯂꯧꯈꯠꯅꯕ ꯃꯁꯤꯗꯤ ꯑꯦꯛ ꯁꯦꯝꯕꯤꯗꯅ ꯑꯩꯈꯣꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯥꯅ ꯑꯆꯧꯕ ꯏꯟꯀꯝ ꯑꯃ ꯂꯥꯛꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯌꯥꯝ ꯆꯥꯎꯅ ꯍꯣꯠꯅꯕꯤꯔꯤ ꯃꯔꯝ 6 ꯄꯤ ꯄꯤꯕ ꯉꯝꯗꯕꯁꯤ 6 ꯄꯤ ꯄꯤꯕ ꯉꯝꯅꯕ ꯃꯥꯅ ꯑꯦꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯦꯃꯦꯟ ꯇꯧꯗꯅ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗ ꯃꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯒꯁꯨ ꯄ꯭ꯔꯖꯥꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯉꯁꯥꯏꯒꯤ ꯗꯝꯄꯤꯡ ꯁꯥꯏꯠꯀꯤ ꯃꯇꯥꯡꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯖꯟ ꯃꯤꯃꯥꯅ ꯇꯥꯛꯄꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕꯗ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯅꯥꯒ ꯇꯨꯔꯦꯜ ꯅꯥꯒ ꯅꯂꯥ ꯑꯗꯩ ꯏꯝꯐꯥꯜ ꯇꯨꯔꯦꯜꯁꯤ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜꯒꯤ ꯍꯥꯔꯠ ꯑꯣꯐ ꯇꯥꯎꯟꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡ ꯑꯁꯨꯛ ꯐꯖꯕ ꯇꯨꯔꯦꯜꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯊꯋꯥꯏ ꯄꯥꯟꯕ ꯃꯁꯤ ꯏꯀꯣꯂꯣꯖꯤꯀꯦꯜ ꯕꯦꯂꯦꯟꯁ ꯄꯨꯔꯛꯏꯕ ꯄꯣꯠ ꯑꯃꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯁꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯃꯅ ꯍꯦꯟꯅ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯂꯪꯊꯣꯛꯐꯝ ꯏꯔꯝ ꯅꯂꯥꯗꯨꯅ ꯎꯔꯛꯄꯁꯤꯅ ꯉꯁꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯗ ꯍꯦꯜꯊ ꯍꯖꯥꯔꯗ ꯑꯣꯏꯔꯛꯏꯅꯦꯕ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯈꯛꯇ ꯅꯠꯇꯅ ꯁꯔꯀꯥꯔ ꯈꯛꯇꯅ ꯄ꯭ꯔꯖꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯈꯜꯂꯦ ꯑꯗꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯄ ꯊꯕꯛ ꯈꯛꯇ ꯅꯠꯇꯅ प्रजाꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯀꯣꯔꯄꯣꯔꯦꯁꯟ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯕꯤꯔꯤ ꯂꯣꯏꯅ ꯍꯧꯖꯤꯛ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯕꯦꯛꯕꯣꯟꯅꯤ ꯃꯥꯒꯤ ꯁꯤꯁꯇꯦꯝ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯗꯨꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯂꯩꯖꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯃꯊꯧ ꯍꯥꯞꯇ꯭ꯔꯒꯗꯤ ꯃꯁꯤꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯍꯥꯞꯇ꯭ꯔꯒꯗꯤ ꯇꯁꯦꯡꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅꯔꯒꯗꯤ ꯇꯁꯦꯡꯅ ꯈꯜꯂꯤꯕ ꯄꯥꯝꯖꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯄꯗ ꯈꯤꯇꯪ ꯋꯥꯒꯗꯕꯅꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯑꯃꯁꯨꯡ ꯀꯣꯔꯄꯣꯔꯦꯁꯟ ꯑꯁꯤꯅ ꯄꯥꯝꯃꯤꯕ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯔꯥꯏꯠ ꯗ꯭ꯌꯨꯇꯤꯁ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯄꯨꯝꯅꯃꯛꯇ ꯄꯤꯕꯤꯕ ꯍꯥꯏꯕꯗꯣ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕꯅꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯃꯅꯨꯡꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯨꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ
ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯟꯅꯖꯔꯤꯕꯁꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯗ ꯑꯩꯈꯣꯏꯒꯤ NGO ꯈꯔꯅ ꯑꯩꯈꯣꯏ ꯑꯃꯣꯠ ꯑꯀꯥꯏ ꯈꯣꯝꯕꯒꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯗꯝꯄꯤꯡ ꯁꯥꯏꯠ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯉꯥꯁꯤꯗ ꯈꯣꯝꯗꯕꯗꯒꯤ ꯏꯝꯐꯥꯜ ꯁꯣꯔ ꯃꯅꯨꯡꯗ ꯄꯠꯊ ꯄꯨꯝꯊꯔꯕ ꯃꯌꯥꯝꯁꯤꯡ ꯅꯝꯊꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯦꯜ ꯍꯖꯥꯔꯠ ꯑꯣꯏꯔꯤꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ IMCꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯌꯔꯄꯔꯁꯟ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯦꯟ ꯗ ꯁꯦꯅꯤꯇꯔꯤ ꯑꯩꯈꯣꯏꯒꯤ ꯑꯩꯁ ꯆꯟꯗ꯭ꯔ ꯌꯥꯎꯅ ꯑꯩꯈꯣꯏ ꯈꯟꯅꯖꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯕꯅꯤ ꯇꯧꯕ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯑꯦ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯣ ꯒꯥꯔꯕꯦꯖ ꯀꯦꯝꯄꯦꯟ ꯀꯥꯏꯅ ꯍꯧꯗꯣꯛꯈ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯒ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗꯒ ꯇꯧꯗꯅ ꯀꯦꯟꯗ꯭ꯔꯗꯒ ꯆꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯌꯥꯝ ꯆꯥꯎꯅ ꯋꯤꯠ ꯑ ꯕꯤగ్ ꯕꯦꯡ ꯍꯧꯈ꯭ꯔꯒ ꯉꯁꯤ ꯄꯨꯡꯃꯨꯛ ꯃꯨꯛꯈ꯭ꯔꯦ ꯏꯇꯥ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ IMCꯁꯤꯁꯨ ꯀꯣꯔꯄꯣꯔꯦꯁꯟ ꯐꯅ ꯑꯣꯜꯂꯒꯁꯨ ꯇꯁꯦꯡꯅ ꯊꯕꯛꯇꯨ ꯅꯤꯡꯊꯤꯅ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯕꯦꯖ ꯖꯤꯔꯣ ꯒꯥꯔꯕꯦꯖ ꯀꯦꯝꯄꯦꯟꯒꯤ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯗꯕꯒꯤ ꯐꯤꯕꯝ ꯂꯩꯕ꯭ꯔꯥ ꯇꯥꯃꯣ ꯃꯗꯨꯗꯤ ꯁꯥꯖꯟꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯒꯤ ꯚꯤꯖꯟ ꯂꯩꯒꯗꯕꯅꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯌꯥꯝ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯒꯗꯕꯅꯤ ꯒꯃꯦꯟꯅ ꯇꯧꯕꯗ ꯒꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅꯤ ꯃꯌꯥꯝ ꯃꯥꯒꯤ ꯂꯩꯔꯦꯅꯤ ꯄꯩꯁꯥ ꯑꯩꯈꯣꯏꯅ ꯆꯟꯗꯅ ꯍꯥꯏꯕꯤꯔꯦ ꯒꯃꯦꯟꯅꯁꯨ ꯌꯥꯝ ꯀꯟꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯀꯟꯅ ꯇꯧꯔꯤ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯄꯤꯄꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯍꯥꯟ ꯒꯃꯦꯟꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯁꯄꯣꯔꯠ ꯐꯪꯅꯕ ꯑꯗꯒꯤ ꯌꯥꯝꯅ ꯑꯁꯥꯟꯕ ꯚꯤꯖꯟ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯟꯐꯤꯗꯦꯟꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯃꯦꯟꯅ ꯇꯧꯔꯒꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯒꯅꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯂꯒꯅꯤ ꯍꯥꯏꯁꯦ ꯃꯥꯒꯤ ꯄꯤꯄꯜꯗ ꯀꯣꯟꯐꯤꯗꯦꯟꯁ ꯑꯃ ꯂꯩꯍꯟꯒꯗꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯒꯃꯦꯟꯒꯤ ꯄ꯭ꯔꯖꯥꯒ ꯊꯥꯖꯕ ꯑꯃ ꯂꯩꯔꯛꯀꯅꯤ ꯑꯗꯨꯒ ꯇꯥꯛꯄꯤꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯀꯥꯡꯁꯤ ꯒꯥꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯖꯤꯔꯣ ꯑꯩꯈꯣꯏꯒꯤ ꯒꯥꯔꯕꯦꯖ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯁꯤꯇꯤ ꯀꯥꯏꯅꯒ ꯀꯦꯝꯄꯦꯟꯁꯤ ꯃꯈꯜ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯔꯛꯄ ꯑꯍꯥꯎꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯐꯕ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯁꯇꯤꯡ ꯑꯣꯏꯗꯕꯁꯤꯒꯤ ꯐꯦꯜ ꯑꯣꯏꯈꯤꯕꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯏ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯒꯃꯦꯟꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯆꯦꯛ ꯇꯧꯕꯤꯔꯒ ꯃꯁꯤ ꯀꯃꯥꯏꯅ ꯐꯦꯜ ꯑꯣꯏꯔꯤꯕꯅꯣ ꯒꯃꯦꯟꯒꯤ ꯑꯁꯣꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦꯁꯤꯡꯅ ꯃꯥꯁ ꯃꯦꯗꯤꯌꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯤꯟꯗꯅ ꯇꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗꯁꯨ ꯒꯃꯦꯟꯅ ꯂꯧꯕꯤꯕ ꯇꯥꯏ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯒꯃꯦꯟꯗ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯔꯒ ꯁꯥꯏꯅ ꯊꯕꯛ ꯇꯧꯕꯤ ꯍꯥꯏꯔꯒꯁꯨ ꯒꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯁꯖꯦꯁꯟꯁꯤꯡ ꯑꯗꯒꯤ ꯄꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯂꯧꯗꯕ ꯑꯗꯩ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯕꯒꯤ ꯋꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯄꯨꯗꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠꯀ ꯑꯩ ꯍꯟꯗꯛ ꯆꯍꯤ ꯊꯥ 4-5ꯒꯤ ꯃꯅꯨꯡ ꯁ꯭ꯋꯥꯏ ꯑꯇꯦꯟꯕꯗ ꯑꯐꯕ ꯃꯔꯤ ꯑꯃ ꯂꯩꯅꯕꯒꯤ ꯀooperation ꯃꯣꯕꯥꯏꯜꯁꯤ ꯌꯥꯝꯅ ꯑꯃꯒ ꯑꯃ ꯇꯥꯟꯅꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯑꯃ ꯎꯏ ꯑꯗꯨ ꯇꯁꯦꯡꯅ ꯑꯩꯅ ꯑꯃꯨꯛ ꯀꯟꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯝ ꯂꯩꯕꯈꯤꯕꯗ ꯑꯩꯈꯣꯏꯒꯤ IMCꯁꯤ ꯀooperation ꯑꯣꯜꯂꯛꯄ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯁꯔꯀꯥꯔꯅ ꯊꯝꯃꯦꯕ ꯃꯥꯒꯤ ꯃꯊꯧ ꯀꯔꯤꯅꯣ ꯃꯥꯒꯤ ꯇꯧꯕ ꯀꯔꯤꯅꯣ ꯃꯥ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅೋ ꯍꯥꯏꯕꯁꯤ ꯊꯝꯕꯤꯗꯕ ꯍꯥꯏꯕꯗꯤ ꯇꯣꯂꯣꯞ ꯐꯪꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯁꯤ ꯍꯦꯛꯇ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯇꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏ ꯆꯤꯌꯔꯄꯔꯁꯟ ꯇꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯄꯔ ꯃꯁꯤꯡꯁꯤ ꯌꯥꯝꯗꯕ 100ꯒ ꯈꯔ ꯂꯩ ꯀꯥꯏꯅ ꯍꯥꯏꯕ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯚꯣꯂꯨꯝꯗꯤ ꯍꯦꯟꯖꯤꯜꯂꯛꯄ ꯑꯁꯤꯅ ꯒꯃꯦꯟꯅ ꯃꯁꯤ ꯈꯔ ꯑꯩ ꯃꯤꯔꯥꯏꯗꯨꯅ ꯂꯥꯛꯄꯅꯦ ꯍꯥꯏꯕꯁꯤꯗ ꯑꯩ ꯊꯝꯖꯔꯒꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯗ ꯄꯥꯎꯆꯦꯁꯤꯡꯗ ꯏꯔꯤꯕ ꯂꯥꯎꯔꯤꯕ ꯃꯌꯥꯝꯗꯨꯅꯅꯤ ꯑꯗꯨ ꯍꯧꯖꯤꯛꯄꯨꯗꯤ ꯑꯁꯣꯏꯕꯗꯣ ꯈꯪꯉꯀꯥꯟꯗ ꯑꯗꯨꯝ ꯇꯥꯛꯄꯤꯔꯦꯕ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯇꯥꯛꯄꯤꯔꯤꯁꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯈꯔ ꯐꯅꯕ ꯍꯣꯠꯅꯔꯦ ꯑꯁꯣꯏꯕ ꯈꯪꯕꯗꯒꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨ ꯃꯁꯤꯃꯛꯁꯨ ꯆꯨꯝꯃꯝꯒꯅꯤ ꯃꯥ ꯍꯛꯊꯦꯡꯅꯅ ꯊꯕꯛ ꯄꯥꯏꯃꯤꯟꯅꯔꯤꯕꯅꯤꯅ ꯑꯗꯨꯅ ꯒꯃꯦꯟꯗ ꯑꯄꯤꯜ ꯇꯧꯅꯤꯡꯕꯗꯤ ꯃꯥꯡꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯒꯁꯨ ꯑꯁꯣꯏꯕ ꯃꯌꯥꯝꯗꯨꯅ ꯄꯔꯥ ꯑꯣꯏꯔꯀꯥꯟꯗ ꯁꯣꯏꯍꯟꯕꯤꯔꯅꯨ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯁꯤ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯜꯂꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤ ꯃꯁꯤ ꯐꯖꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯃꯦꯟ ꯄꯥꯋꯔ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯗꯩ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯌꯥꯝꯗ ꯊꯝꯕꯤꯔꯀꯥꯟꯗ ꯃꯁꯤ ꯃꯁꯥꯒꯤ ꯃꯊꯧ ꯑꯁꯤ ꯆꯞ ꯆꯥꯅ ꯇꯧꯍꯟꯕꯤꯔꯣ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯅ ꯉꯁꯥꯏ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯖꯅꯤꯡꯕꯗ ꯄꯤꯄꯜꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯅ ꯐꯠꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯄꯜ ꯑꯁꯤ ꯑꯃꯣꯠ ꯑꯀꯥꯏꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯒꯤ ꯏꯟꯊꯣꯛꯄꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯑꯁꯤ ꯀꯌꯥꯝꯅ ꯁꯤꯚꯤꯛ ꯁꯦꯟꯁ ꯂꯩꯇꯕ ꯃꯁꯥꯒꯤ ꯏꯃꯨꯡꯗ ꯄꯨꯊꯣꯔꯛꯄ ꯑꯃꯣꯠꯄꯁꯦ ꯀꯗꯥꯏ ꯊꯝꯒꯗꯦ ꯈꯟꯗꯅ ꯂꯝꯖꯥꯎꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯃꯨꯟ ꯇꯨꯔꯦꯟꯗ ꯗꯝꯄꯤꯡ ꯑꯣꯏꯅ ꯍꯨꯟꯊꯔꯀꯥꯟꯗ ꯍꯨꯒꯤ ꯀꯣꯝꯕꯗ ꯑꯣꯜꯍꯟꯕ ꯑꯗꯒꯤ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕꯁꯤꯡꯅꯁꯨ ꯍꯦꯛꯇ ꯂꯪꯊꯣꯛꯄ ꯑꯃ ꯇꯧꯕ ꯃꯌꯥꯝ ꯂꯩ ꯇꯥꯃꯣ ꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ IMCꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯨ ꯇꯥꯗꯕꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯈꯔ ꯂꯧꯈꯠꯅꯕ IMCꯒꯤ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯇꯁꯦꯡꯅꯃꯛ ꯑꯦꯛꯁꯟ ꯂꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏ ꯍꯥꯏꯅ ꯆꯠꯂꯕ ꯄꯣꯠꯇꯣ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯎꯠꯄ ꯑꯃ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯌꯥꯝ ꯃꯗꯨꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯃꯗꯨꯗꯤ ꯂꯤꯒꯦꯜꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯨꯝꯗꯁꯨ ꯍꯪꯖꯒꯦ ꯃꯁꯤꯗꯤ ꯂꯤꯒꯦꯜ ꯑꯃ ꯐꯥꯏꯟ ꯇꯧꯕ ꯇꯥꯏ ꯑꯥꯏꯟ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯗꯣꯛꯑꯒꯗꯤ ꯐꯥꯏꯟ ꯂꯧꯕ ꯇꯥꯏ ꯑꯃ ꯇꯧꯕ ꯇꯥꯏ ꯂꯝꯃꯨꯟ ꯇꯨꯔꯦꯟꯗ ꯑꯃꯣꯠꯄ ꯊꯥꯗꯕꯗ ꯐꯥꯏꯟ ꯂꯧꯅꯤ ꯍꯥꯏꯅ ꯂꯥꯎꯔꯀꯥꯟꯗ ꯊꯕꯛ ꯑꯣꯏꯅ ꯇꯧꯗꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯆꯩ ꯊꯥꯕ ꯇꯥꯏ ꯇꯧꯕ ꯌꯥꯗꯦ ꯑꯥꯏꯟ ꯂꯩ ꯆꯠꯅꯔꯤ ꯍꯥꯏꯕꯁꯤꯡ ꯑꯁꯦ ꯑꯗꯨ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯑꯣꯊꯣꯔꯤꯇꯤꯅ ꯑꯩꯈꯣꯏ ꯁꯥꯖꯟ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯆꯨꯝꯕꯅꯤ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯥꯏꯟ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯎꯠꯇ꯭ꯔꯒꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯦꯛꯇ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯨꯟꯗꯣꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯏꯟ ꯇꯧꯗꯅ ꯐꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯒꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯈꯨꯗꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯠꯄꯥꯠꯇ ꯍꯧꯖꯤꯛ ꯐꯨꯠꯄꯥꯠ ꯆꯠꯅꯔꯤꯕ ꯐꯨꯠꯄꯥꯠꯁꯤꯗ ꯀꯟꯁꯤꯜꯂꯀꯥꯟꯗ
दुकानदार मागी पोट शो तौम अरे मोजीना अदगी एनी भेंडर मैम फमजन तौर फुल पार्टी जादेब अखोई इम्फाल म्यूनसिपल की माइकईदगी अदगी अखोई सिटी पुलिस की नाइकईदगी फीसी जानजना तौसनना मागी मिचफमद लेब पुनमक अखोई ऑथोरिटी की मियंग याम खुई तहम थोक मौसम आईन से इम्प्लीमेंट तौब चलाइनब होनादे अचौब असोब लेकिन खितंग करी कई लेगे है अखोई चंदनसु मैम खितंग एलाबोरेट तौर खगनबी वामदी लेजे अखोई साजन है यम चुम वाने आई कनो की कनो लाक्सद्री मांगोना अखोई इम्फाल दा याम एम्बिशियस प्रोजेक्ट अमोइना नॉर्थ ईस्ट यान हाबनी सीरियस प्रोजेक्ट फेंस गवर्नमेंट का तानरगा तौबनी कायना तौखिबो मयाम खक ngasi मवा मखोल में इता ताखिदबा तसेंगना सीरियस मैम से निंथीजना चतलिब्रा चतब्रा हाबगी फैक्टर अमखो लाई तसेंगना नंबुल तुरेन नगा तुरेन अदगी सिदा इम्फाल मुंग सेलिबा मसा मसा मैम सिंग मुट पन नै मैम सिंग अचो फैक्टर अमदे सीरियस सिस्टम निंथीजना लेतबा दगिनी अदुनदी अखोई सरकारसना मतम गी पंगलाउद लाव अदुगा खर लेगदी करी तौखरबनो लोइसिनखरबा माइ पाखरबा हाबगी पोती इखंग हंगदबी म लेबिसे मसिसना अखोगी पब्लिक हेल्थ एंड द सैनिटरी पाइबनिना इम्फाल सि क्लीनलीनेस ओइबा यामना लूना मफम ओइबकान सीरियस प्रोजेक्ट्स याम दरकार ओइ करी फिल्मदा लेगे सीरियस प्रोजेक्ट्स सीरियस प्रोजेक्ट से आई साइड तगी मसी थुरुपा को सजन तापी जाम जुबे आई थुरुपा आई मरी लेनदबनिना मसीदा आई याम हिना हाइरोबसु खितंग खितंग आई तौजदे दुबु सीरियस प्रोजेक्ट से आई मोतदी कुमांग चाउसले हाइरुद्रा दुमदे आई मदु आई थुदोनै हाइजरो दुबु आई साइड तगी साइड तमो समजाइ तापीबा अखोई सरकार की साइड तगी मरोना इम्फाल म्युनिसिपल कॉर्पोरेशन की साइड तगी मरोना क्लीनिनेस सैनिटेशन बाय 2011 अखोई इम्प्लीमेंट तौरे अखोई इम्फाल म्युनिसिपल कॉर्पोरेशन फाब पुनबसे याम तोहने मनमदी अखोई इम्फाल एसपी सिटी पुलिस यामसना मतेंग पांगबीदना अखोई फाब पुनबसे याम तोय तवेबा अखोई इम्फाल म्युनिसिपल कॉर्पोरेशन के अखोई यामना अखोई हुजी सेंटर याम कना थबक तौबिनी अखोई इसे मेनका याम थवाय यावना अखोई एग्जीक्यूटिव ऑफिसर याम थवाय यावना याम डायनामिक याम थवाय यावना एनर्जेटिक ओइना होनाबिना फाब पुनबसे याम तोयना अखोई तौजे मसि तौदब मक्ति नते अदुबु प्रजा सिंगी ज्ञान तादबसी ओइबा अदुगा मसी मतंग खितंग सरकार दा ऑनरेबल चीफ मिनिस्टर हंगसब वफमना अखोई इम्फाल म्युनिसिपल कॉर्पोरेशन ओले कॉर्पोरेशन ओलदी कम से कम यामनबदा अखोई हुजिक काउंसिलर हाइसि मतमदुदी थांगैसिना एक ओइन इम्प्लीमेंट तब मतुंगददी अखोई कॉर्पोरेटर द कमिश्नर हाइबो ताबनी काउंसिलर कुंथाइ मथत लेबे ताबनी मनदी कुंथा थाथि छि एरिया से एलाबोरेट तौरकदुइना काउंसिलर पोसे कॉर्पोरेटर हाइबो ताबनी त कमिश्नर हाइबो ताबनी मतमसिदा अखोई इम्फाल म्युनिसिपल कॉर्पोरेशन की अखोई ममांगदा अखोई महुतकी ताबो गित कुमार डायरेक्टरना आरके दिनेशना पुबीदना अखोई आदा अखोई हाइबदी क्लीनेस सैनिटेशन की मरमदा अखोई मपालमदा अखोई विजिट चचै नागपुर कुबा अखोई अतै स्टेट सिंग चचा मतमदा सेंगना हाइबदा अखोई इम्फाल से मोगी येंगनबदा याम कन नांदबदि नते अखोई मोइसि नालिसना मो हब गनो अखोई मरोइ मेन सिटी नाला मरोइ हब ओइबा गनोददि खुंगंगदि कैसु नांदे मखोई मरोइना मखोई नालिसि मरोइना मखोई वीआईपी जगह सिंग याम नाले अदुगा प्रजादि मोइ खरा ज्ञान ताइको अदुगा अखोई चांगदमना कंपैरिजन तब मतमदा अखोई इम्फाल सिटी याम नांदबदि नते मरुना आइना पामजबदि सरकार की साइड इम्फाल म्युनिसिपल कॉर्पोरेशन की हुजिक एग्जीक्यूटिव ऑफिसर हाइसे मतमदुदि कमिश्नर हाइ पताबनी मोइ आईएस की रेंगना पुयेबा अदो मसी एग्जीक्यूटिव मर्चेट पावर पिहनिंगे अखोइदा अखोई एग्जीक्यूटिव ऑफिसर तौनिंग थबक तौबा ngamdre हाइबा माने मर्चेट पावर पिदबदना अखोइदा याम तोइना थिनथानबा मचा मोय सिंग तौनजनिंगी अदुगा लोइना अखोइना पामजबदा 2014 दा अखोई क्लीनेस सैनिटेशन बायलो ओइदना अखोई तुरेंदा हुंदबा कोथबगी फाइन नुं तौबी चपचा लेबा अखोई तुरेंदा हुंदरगदी पैसा सि फाइन लौनी अनि मफम जाना गाड़ी खामजिलगदी अत गाड़ी चामजिलगदी अदेगी मरु पब्लिक प्लेस दा यूजसलगदी पुखीदा पोंदा गायना सु बसे अखोई चपचाना मदु एक इंप्लीमेंट तवेबा दो म्युनिसिपल कॉर्पोरेशन तौदबदि नतेबा दो तौना प्रजा से ज्ञान तादा मरमदि अखोई मरोइना इम्फाल एरिया दा लैबा अर्बन एरिया दा लैबा प्रजा सिंगसे तौरगा सिंगनबने हेना हेनबा अदुगा ngasi wafum dum laksage 2016 se khajitang ngai ngasi gi tha taruk tar nipan mukta ngai ngasa huji ki lembo rimsi ka tharga ko gi 2016 gi maya oi basaruk sida Imphal city si yam quite neat and clean oba sohor ma ohengre ngasi ngangbi khiruse kari kari paikhat kan da kamaina no masi ohengre se thajabi belibra kamaina ko gi cleanest city mo oheng masi ina khajabada ko gi Imphal municipal corporation site gi di ko matam do honorable chief minister na to sabena privatize tawduna enjum leijare enjum mayam hoji ko Imphal municipal काउंसिलर पेरेंट बॉडी होगा कोऑर्डिनेट थबक तौरीबा अजे मसिना महूत डिपार्टमेंट याम कना पांजन बिरे अदुना अखोई विजन दी मरम दी इम्फाल सिटी से 16 ददी कंपलसरी फजना नानगने पाजबदी एग्जांपल ओरबदा अखोई सजन सु बिरम तामो समजाइन सु बिरम हाना पिसिजन हाइरम जगह से अदुमते मोतना मोलम जगह हमने पिसिजन से अदि महाले थों हाइदबम जगह अदगी कनो गसी सने वहले का हाइदब गसी अदुमते बोलम बने पई पई ले हप एरिया से पई पई ले सिकिंग तौ तौ ले मदो हौति मदु उबिरम मोय खले अदुवा कलिबो मतम दा बन ब्लॉकेट तौ मतम खर खक लेबना तना अदुबो नो हिंगान बगा
ꯑꯩꯈꯣꯏ ꯃꯦꯆꯤꯅꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧꯊꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩꯑꯕ ꯑꯩꯈꯣꯏ ꯗꯝꯄꯤꯡ ꯁꯥꯏꯠꯅ ꯌꯥꯗꯕ NGO ꯒꯥꯔꯤꯁꯤꯡꯁꯤ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡ ꯗꯝꯄꯤꯡ ꯁꯥꯏꯠ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯃꯌꯥꯝ ꯑꯣꯐꯤꯁ ꯀꯥꯕ ꯁꯥꯎꯅꯔꯕꯅꯤ ꯃꯅꯨꯡꯗ ꯒꯥꯔꯤ ꯊꯧꯖꯤꯟꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯖꯒꯥꯁꯤ ꯑꯗꯨꯛ ꯃꯇꯤꯛ ꯑꯩꯈꯣꯏ ꯀꯣꯔꯄꯣꯔꯦꯁꯟ ꯄꯤꯅꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖꯕꯅꯤꯀꯣ ꯃꯇꯝ ꯑꯃꯗ ꯃꯌꯥꯝꯅ ꯍꯪꯅꯔꯝꯕ ꯀꯣꯏꯁꯟꯅꯤ ꯍꯥꯏꯕꯗꯤ 2016ꯒꯤ ꯃꯥꯌꯣꯛꯅꯕ ꯁꯔꯨꯛꯁꯤꯗ ꯏꯀ꯭ꯋꯤꯞꯃꯦꯟ ꯍꯦꯟꯒꯠꯂꯛꯇꯩꯔꯥ ꯁ꯭ꯇꯥꯐ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯩꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠꯁꯤ ꯊꯝꯒꯠꯂꯛꯇꯩꯔꯥ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯃꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯗꯤꯕꯂꯞꯃꯦꯟ ꯀꯃꯤꯇꯤꯗ ꯑꯩꯈꯣꯏ ꯋꯥꯔꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯣꯏ ꯄꯤꯌꯦꯕ ꯒꯥꯔꯤꯁꯤꯅ ꯑꯩꯈꯣꯏ ꯐꯠꯇ ꯍꯥꯎꯊꯤ ꯂꯧꯊꯣꯛꯅꯕꯃꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯖꯒꯥ ꯖꯒꯥꯒꯤ ꯑꯩꯈꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕ ꯐꯠꯇ ꯍꯥꯎꯊꯤꯗꯣ ꯑꯩꯈꯣꯏ ꯂꯧꯊꯣꯛꯅꯕꯅꯤ ꯑꯗꯣ ꯃꯁꯤꯗꯁꯨ ꯀꯌꯥꯝ ꯀꯥꯟꯅꯒꯦꯗ ꯃꯁꯤꯁꯨ ꯄ꯭ꯔꯖꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕꯗꯤ ꯅꯠꯇꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯖꯒꯥ ꯖꯒꯥꯒꯤ ꯂꯩꯕ NGO 127 NGO ꯈꯔ ꯐꯤꯠ ꯇꯧꯋꯦꯕ ꯐꯤꯠ ꯇꯧ ꯊꯝꯖꯔꯦꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ NGO ꯈꯔ ꯐꯤꯠ ꯇꯧꯕꯤꯔꯝꯃꯦ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯑꯩꯈꯣꯏꯅ ꯈꯟꯅꯖꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯥꯎꯁꯇ ꯄꯥꯁ ꯇꯧ ꯂꯩꯖꯔꯦ NGO ꯃꯁꯤꯡ ꯈꯔ ꯈꯤꯇꯪ ꯑꯩꯈꯣꯏ ꯗꯤꯕꯂꯞ ꯇꯧꯒꯦ ꯍꯦꯟꯒꯠꯂꯒꯦ ꯈꯟꯖꯔꯤ ꯃꯔꯝꯗꯤ ꯋꯥꯔꯗ ꯀꯨꯟꯇꯔꯦꯠꯇ NGOꯅ ꯃꯔꯤ ꯃꯉꯥ ꯄꯨꯔꯒꯗꯤ ꯉꯁꯥꯏ ꯄ꯭ꯔꯖꯥꯒꯤ ꯍꯞꯇꯥ ꯑꯃꯗ ꯑꯩꯈꯣꯏ ꯅꯥꯜꯍꯟꯒꯦꯕ ꯄꯥꯟꯗꯝ ꯊꯝꯃꯒꯗꯤ ꯃꯁꯤ ꯀꯩꯅꯣꯗ ꯗꯦꯜꯂꯤꯒꯤ ꯀꯂꯦꯛꯁꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯁꯤꯕ PP ꯃꯣꯗꯦꯜ ꯗꯦꯜꯂꯤ ꯀꯂꯦꯛꯁꯟꯅꯦꯕ ꯑꯗꯣ ꯗꯦꯜꯂꯤ ꯀꯂꯦꯛꯁꯟ ꯉꯝꯗꯕ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯆꯠꯄ ꯃꯇꯝꯗꯗꯤ ꯄ꯭ꯔꯖꯥꯒꯤ ꯍꯨꯟꯗꯣꯛꯐꯝꯁꯤ ꯂꯩꯔꯣꯏꯕ ꯑꯗꯨꯅ ꯑꯅꯤꯔꯛ ꯆꯠꯄ ꯉꯝꯅꯕ ꯑꯩꯈꯣই NGOꯁꯤ ꯑꯩꯈꯣꯏ ꯈꯔ ꯍꯦꯟꯒꯠꯍꯟꯒꯦ ꯈꯟꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯄꯥꯟꯗꯝ ꯊꯝꯖꯩ ꯇꯥꯃꯣ ꯁꯝꯖꯥꯏ ꯇꯥꯛꯄꯤꯕ ꯀꯥꯡꯁꯤ ꯒꯥꯔꯤ ꯑꯩꯈꯣꯏ ꯃꯇꯝꯗ ꯀꯥꯡꯁꯤ ꯒꯥꯔꯤ ꯇꯥꯃꯣ ꯒꯤꯠ ꯀꯨꯃꯥꯔꯅ ꯍꯧꯗꯣꯛꯄꯤꯗꯨꯅ ꯀꯥꯡꯁꯤ ꯒꯥꯔꯤ ꯇꯧꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯖꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯠꯇꯦ ꯍꯥꯟꯅꯗꯒꯤ 40-50% ꯒ꯭ꯌꯥꯟ ꯇꯥꯔꯦ ꯈꯟꯖꯩꯌꯦꯕ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯗ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯀꯥꯎꯟꯁꯤꯂꯔ ꯑꯃ ꯑꯣꯏꯅ ꯅꯣꯏ ꯋꯥꯔꯗ ꯅꯝꯕꯔ 3ꯗ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯦ 4ꯗ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯦ ꯑꯗꯨ 1ꯗ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯦ ꯀꯔꯤ ꯒꯥꯔꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯀꯥꯏꯅ ꯀꯝꯄ꯭ꯂꯦꯟꯁꯦ ꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯗ ꯃꯔꯝꯗꯤ ꯃꯣꯏꯁꯨ ꯍꯨꯟꯗꯣꯛꯄꯁꯦ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯍꯨꯟꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯤ ꯃꯇꯝꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯄꯦꯁ ꯐꯪꯉꯛꯇꯕꯅꯤꯅ ꯀꯝꯄꯜꯁꯔꯤ ꯀꯟꯖꯨꯃꯔ ꯑꯣꯏꯗ ꯌꯥꯗꯦꯕ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯔꯦꯕ ꯑꯗꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗ NGO ꯃꯁꯤꯡ खितंग हेंगलबा अदुगा मखोइसु NGO सिंग वाजब अमसु करेदा इम्फाल म्युनिसिपल कॉर्पोरेशन मोइना किसु पीबा ngamde पीबा ngamदबनिना मखोइदा कयना मखोइदा samna हाइबला युम अमदा मसिनाउ तरेत पोए तरेत सिगी याउलुसि तरेत तुगी पोटी केजी अमदा पाजु केजी तरेत थोक्तोइनेबा फत्तबसि थोक्तोइनेबा अदो samna मोइदे लुपा चामा खतनेबा सिना मेंटेनेंस कोनदबना मरा मोइदना लेकाय अमदा हाउस होल्ड चंगा लेबा हाउस होल्ड चामा खतनेबा याउदुजे चामनी मरेम लेदुइनेबा अदो मदु याउनबदुनेबा दरकार होजे अदुना सरकार की साइड करी दरकार होगे अखोई मसी ममांगसु तामो समझा याउना अखोई की कनोदा क्लासिक होटल अखोई चिंगमेरोंगी क्लासिक होटल दा अखोई पांथोकसबा कॉन्फ्रेंस हम अखोई प्रपोज तौजगरे ऑनरेबल चीफ मिनिस्टर दा सरकार से दैना अपील तौजनमी अखोई म्युनिसिपल कॉर्पोरेशन में थवाई हापीरी तौदमते सरकार फजत तौरी अदे अखोइसु ऑनरेबल चीफ मिनिस्टर ड्रीम दो अखोई समना हाइबदा अखोई माइ पाहनगेबा अखोई चंद खंजरी याम नुंगाइजे अखोई मतम सुलु सले अदो अतेन बो अखोई अरोय बोय अतेन बो कोस अंतंग खंजनी बम खले अखोई म्युनिसिपल अखोई कॉर्पोरेशन और काउंसिल की एरियास दे लेबा अखोई लेकाई लेकाई सिमक से लेबा ड्रेन सी निंथी जब ड्रेन से अमत लेते अमोट अकाइना थल्लबा अखोई नाफी हौजनबा ड्रेन चावरमदि पिक्सलकबा सिमो मयाम खलेरे अदुगदी हाइबा सिंसी अखोई काउंसिलर और कॉर्पोरेटर लाकदरु पोसिना मखोई रोल से करिब लेतबा याम याम लेकाई द होजिकी म्युनिसिपल एरिया सिंग चटपी मतमदा हेक्ता दुम खंबिरमगनी अखोई ड्रेन मैम से फुल्लगा लेबा अमोट पर लेबा सिंगबीदबा सिमो मैम सम तोइले मस्त काउंसिलर और कॉर्पोरेटर सिंगी रोल से लेतबा मसी लई मरुइना मसी स्वाइन तौजबनी ममांगदा अखोईगी इम्फाल म्युनिसिपल कॉर्पोरेशन दा मी तरु हापगी प्रोग्राम अमा तौबिरमे अखोई महूत की साइड के हुजिति मदु कखरे अना खितंग काउंसिल सिंदा अखोई हिंदी की ओइ भाइतारे अमांगदा मी तरु NRGS की सुमाइना अखोई तौबिरमने दु तौगिदरे अदुगा मसी अखोई इरम नाला ड्रेन फुजलपसि मो प्रजा की हाइजनिंग से अदो आई सिटा खितंग तेतब के हाइजनिंग बदि सरकार ने मई नो ड्यू सर्टिफिकेट पीब सुमाइना सन्ना है वार्ड वार्ड की ताले NGO की मागी सोली वेस्ट मैनेजमेंट की कार्ड पाइद्रगदी अंगांग मिंग चनबनी खंदे तोलब लौबदनी खंदे हेत तौबिरबा प्रजा सिंह ऑटोमेटिकली मई बिन थीदब तौद्रे हुजिया प्रीपेड ला सुमाइ तौ हेत तौबिरबा सरकारना एक अम हेत इंप्लीमेंट तौ मतमदाबा कंपलसरी दुम नान बसे 16 नते 15 गिलास त नान गनेबा मतलब एक अमा अखोई प्रजा से अखोई सेना है ज्ञान तारगसु खरा अखोई की कनो दरकार होएबा अदुना आई मदु सरकार की साइड की मदुम तंग आई तौहनजनिंग अदुगा सन्ना हाइबदा अखोई की हापचलीबा मीदो मामांग महुना तौबिरबा मी सिंदो आइदि खितंग मी तरुक तो अखोई याम थुई मतमदा अखोई दा मु पिबिरगदी साइगे वो सजन ताकपीबा अखोई निरम नला फुनबदो मदु खर मखै को हम ngam ngam आइना साजन आइना खिता अखोई सजेशन तौनुंग बदा अखोई अपील तौनुंग मयामदा होजगी अखोई अमोर अकाई सिंदोपी मदांग हिरा अखोई NGO सिंग अखोई प्राइवेट अखोई थोड़ी सिंजे मसी अखोई कनोना मियामना अदगी मयान मसी अखोई सपोर्ट तौहनिंगी हाइबदे होजगी मणिपुर अनएम्प्लॉयमेंट अखोई जॉब तौबा अदगी मियोबदा अमोर अकाई सिंगबा थोलक पाइबसि क्या लेते अखोई हंदना यंगबीबम तौबियेबो अदरम अखोई सिन वार्ड की लेकाई लेकाई खुदिंग अखोई NGO सिंग गारी सिंग तौरकंदा जुमदिग अमोट पा सिंग खुमदिलेबा मयाम सिंगजे मसीदि अखोई मियाम इन्वेस्ट तौहनिंगी अदगी मोगी अखोई मोई फिल्म थोबा थागे अखोई
पैसा ꯈꯔꯁꯨ 좀 ꯆꯥꯡ ꯅꯥꯏꯅ ꯄꯤꯕꯤꯕ ꯑꯗꯨꯒ ꯑꯃꯣꯠꯄ ꯁꯦꯡꯗꯣꯛꯄ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯥꯒꯠꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯦꯟꯅ ꯃꯣꯏꯁꯦ ꯍꯦꯟꯅ ꯃꯁꯤ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯕ ꯃꯤꯅꯤ ꯂꯦꯕꯔꯗꯤ ꯍꯥꯏꯔꯒ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯁꯤꯃꯗꯤ ꯑꯩꯅ ꯌꯥꯝ ꯐꯖꯩ ꯇꯥꯃꯣꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤ ꯇꯁꯦꯡꯅꯃꯛ ꯋꯥꯛ ꯀꯜꯆꯔꯒꯤ ꯆꯠꯅꯕꯤ ꯑꯃ ꯍꯧꯔꯛꯄꯅꯤ ꯋꯥꯛ ꯀꯜꯆꯔꯒꯤ ꯆꯠꯅꯕꯤ ꯃꯥꯒꯤ ꯍꯤꯡꯅꯅꯕꯒꯤ ꯁꯦꯜꯐ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯄꯤꯕꯒꯤ ꯃꯊꯛꯇ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯔꯤꯌꯥꯁꯀꯤꯗ ꯅꯥꯟꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯅꯤꯅ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯅꯦꯖ ꯃꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯟꯅ ꯄꯤꯔꯝꯕ ꯃꯤꯑꯣꯏ ꯇꯔꯨꯛꯁꯤꯡꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯆꯤꯌꯔꯄꯔꯁꯟꯗ ꯊꯝꯕꯤ ꯂꯣꯏꯅ ꯃꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯀꯥꯎꯟꯁꯤꯂꯔ ꯑꯣꯔ ꯀꯣꯔꯄꯣꯔꯦꯇꯔꯁꯤꯡꯁꯤꯅ ꯆꯞ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯁꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯕ ꯑꯗꯒꯤ ꯑꯃꯣꯠ ꯑꯀꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯣꯛꯏ ꯃꯌꯥꯝꯁꯤ ꯃꯁꯤ ꯀꯣꯛꯊꯣꯛꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯤꯌꯔꯄꯔꯁꯟ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯦꯟड ꯁꯦꯅꯤꯇꯔꯤ ꯍꯥꯏꯅ ꯐꯖꯕ ꯃꯤꯡ ꯑꯃ ꯄꯥꯏꯁꯤ ꯇꯁꯦꯡꯅꯃꯛ ꯍꯦꯛꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕ ꯄꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯀꯥꯎꯟꯁꯤꯂꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯄꯨꯂꯞꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯅ ꯊꯣꯡ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯏꯝꯐꯥꯜ ꯁꯣꯍꯔꯁꯤ ꯇꯁꯦꯡꯅꯃꯛ ꯂꯨ ꯅꯥꯟꯕ ꯁꯣꯍꯔ ꯑꯃ ꯑꯣꯏꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯇꯥꯟꯖꯥꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯤ ꯂꯣꯏꯅ ꯉꯁꯤ ꯃꯅꯨꯡ ꯍꯨꯠꯅꯗ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯆꯤꯌꯔꯄꯔꯁꯟ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯦꯟड ꯁꯦꯅꯤꯇꯔꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯑꯩꯁ ꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯇꯥꯃꯣ ꯋꯥꯡꯈꯦꯝꯆꯥ ꯁꯝꯖꯥꯏ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ